अहानबमक्तदा चैनल असिगी माइकैदगी मयामबु तरामना उकचरी ngasisu mapok langon episode mari suba tangka amupuduna laksari mayamna channel asibu nusibiduna like comment share subscribe tausinbiramo adudi mayam wari asi kari kamdaro pake haibado mayam punna amuk taminarase tanya thabai kaina yumda halakle yum yobagade tawfung khangdarduna famungda hipsenduna leiri manaw nupi sardadi masegi mataw ase khangbanina maning da thoktu na isai taduna leiri asam na isai taringaida imung da kana gumba amada chafu uyan pai bagi makol tarai sarda gi wakhal dadi masiduna haugalaglaga chak lamnuduna charawan na bani dhauri bani khalli bani mapa aduso yurai chubani na halakiro hebadi khangli bani adubu asam chafu uyan gi makol leptana tarakpa asida sarda chakhum da sanglai adubu kana sulaidamdi पोचै अमता मफम सादना लेरंबसु याउदि करिनो हाइदुना हाइफेति खल्ले अदुगा अंबो मसिगी कादा चंगलकपददि मचेदु निंगाइदना तुंदुना लेरमी चिंगनरदुना मसेदु तपना अमुरा अनिरा कौरेई अदुबु तुमलिबनिना करिसु खुमलेक्ट्री मतम असिदा सरदार सोय हेक लावी असुमना लेप्तुना लेरिंगै सखुमदा अमु ngसाइगी मखोल अदु तारकले मतम असिददि सरदार किथुक किरुम तौबा होरकले mami mana kuruk otuna ka adudagi tamna thorai chakhum lumda tamna lakpadagi chakhum phawdi yori adubu handak sukari mata mafam kaida leiramli sarda mami tu kupta ikoi koine kolik yaliba kaya aduda mathang yinglai adubu ikhang khangudana rek mathakta thamba glass ama phat tarai maduda sarda khampra khangladuna chongi mihurgi khongjal so adukimati yankhalai narum subadagi homang mari su chintarai taduna leiriba glass ado khungkat ke haiduna nontharakpa matamda tunglomda amukso glass ama muktarakpagi sadar amuk kimama heman khibadagi kana lauramlaga imunglomdagi samanglomda chenthokri makol asida tanyaso mamisinglai tumlamba adu phuk hawgalaktuna manawnupi asibu yenglai sakhumda glass khara taduna leiramba asida kaidawrabna haiduna maningomda haifeso thoktuni yengloi adubu udri tadri mana kobadi adudagi pakal aduna tanya thongalomda chenthokri manawnupi aduna kapladuna senkhiba adu khonjel khajik taramba aduda mikap singakpadagi thiba khangdaba tanya achat au lambi sida thengnaba mi singda hangli laibak phabadagi angang kharena laikai gi pukri alomda senkhiba ne hairei maduda tanya khonglei thuni selai mahara selakpa matamda uri manawnupi aduna pukri mapangi khungnang makhong aduda nga thaduna phamduna lerembadu maduda tanya sensiduna manawnupi bu kawi now kaidorage nangba sarda ju kaptuna lerami kamne kapna masida konsulai adaga wadi masat amata ngangdi se kapkunu se kaidorage ba aigonda phajana liyo nangna sum kap leradi mina loina yenga ani ikai jeba adui sarukse lao yumna chatlasi chise ayam ki ngasidi mama do yamna ningsinge mama do leramadi ai ki basu phoromoi dabani oise ado kaidorage ba nangbo nangna nuai trio ingonda haidradi kamaina khangdoi no ba baba su yu dung hauduna leiri nangsu college kini haiduna adum chatle aisu yamda anamba matamda leibasida itomda leibe akiba yam phawi hoise nangsu school kadaba kuidrasidi harvesting gi holiday loidorabani adu loibaga dum karduni adu idi kem khaluno adu oirasu ayamda itomda leiba kandho aki khangyam thingnaye kaisu khalunu se bhamna su oibani bhamna nate hausi ta ai thingnare ine wahai asi tabada tanya khara de singlei adabu na fet tawduna manawnupi adabu kidana bani haiduna themjiladuna mafam asida phaminari ardagi wakhal ingtha bangai ba oina somphamlakpana namisuja changlakadori taramdai korogi mangal asina yeibada chingmai upal kaya asida sanagi machu sangbago mapung phana fajarakpa matam asida
Machin manau anisisu pungsum sumatkri. Sardasu akibadum phakri. Machin manau anisi asamda wakal maka lamlaba matungda thengle haiduna yumda halasde haiduna monda nungaina halai. Mayum hek yobagadi mapa adu gyantana phamduna leirami sabhada. Maduda makhoi anidu punga uri. Adubu kari matadi haidana makai kada sangai. Mananupi asi kirani haiduna Tanya chakhumda sak thongbu changkri. Aduga mapa asidi wakal amada ungbadawna phamduna adumak leiri. Sardade table da phamduna larik paba hokri. Ngayhak sak thongba horaba matungda Sankarjit chakhumda parprap sangai aduga kirino makoi thithiri. Latir ama lauthokduna sukhatlei aduga toilet changning haiduna sangki. Makoi ke toilet ase kharadigi lapnai yumdagi. Hauzi mapa macha makoi ahumsi inakna lapna leinaba matam oiri. Sarda larik pari table lem tu toraga. Sagatli phungatli haiduna thongna wadu hangduktuna amu ngahak maina du fresh towi. Nungai man khraduna mamitu ushinduna sokri aduda mangak adu nontaduna longna hipli. Adubu mahakti sajilomdagi amuba amana napna laga sumlai. Sardagi mapa aduda namna napla laklaga mangak adu yantharaktu makut aduda lamlai. Pibamasi sardana mamit adu usinduna leirabaso saum ama phaurakpadagi mamit adu khangpangpang thurei. Maduda karistu leiramdaba asida amukso bhapna oiramgani khalli. Wakal hongkhrani akibo wakalna thumatkrani khalakpadagi lairik to amuk panaba honarei. Ngak amuk pari adubu thangno asida yingthorakpada Labda surokta mi chatnariba sing adu kredi uri. Adubu kanagumba amadi makutta latin adu paiduna munda yengmutuna leiriba adu he ururi. Madus nupi sumali. Sarda kari matongno haiduna munda amit adu suktoktuni yengduna laknari. Adubu tungdagi lengsumda tanyana tap launa pairei. Maduda khangprak khangduna songi. Karino nangsina khangan krehe ngasaidagi kaubusu tadine. Sarda mihunga ayawi sigi tawine kari kukangno tanaba kauro yadrase. Sardadu sur thabe honduna masado fathazai. Tanya babado sanga amrusomda khangde sangakte toilet changugena chatkibani pangna tholaktri. Kare ko gen magi oramni da adoinete amukta yeng lusila. As je nangsu pharak ta he pharak nati la oibani. Asana machi adu phone gi maingal adu tawraga thokri. Sarda sutungda inarei kada lairingai khangdabani mapan tholakpadadi ingli tawri. Maning thongdo hek hangdorakpadadi toilet adu mangnungda maingan thanbadudi uri. Adu thongadu kari tawba aduda haifeti chingnari makoi ani. Kithi kirum tawna makoi ani na laptakna mapabu kauduna sangi. Adubu khumlakpa kaubudi leitri. Hena chingnarakduna makoi ani du khongthang adu khara kanna thangsilakpa matamdadi mapa adu toilet yaromdai mafam aduda upsinduna taduna leiramli. Maduda makoi ani na mapa adu kauraduna chingkhatli. Wana aduna phamung tamda pusalekli. Phamungde hipalaba matungda makhong makut adu noiduna mapa asibu gyan laknaba hotnari. Sardare peri phawba mapira phuseli adubu laibak phabadagi gyan dil lakli. Asumna gyan lakpa aduda Tanya tapna hanglai. Baba bu gyan labo. Ha aibo ai kaidorage kaisu tawdese kokpu ngauri browse. Ai kaisu tawdena ase hairamlaga phukulaga phamung aduda phamme aduga mamai mamitu koina nanaje. Asamnaga hakmunna yenglaga asamna amu hairei. Aibo hauji waida sofada phamlambadaine aduga sida kamaina phamlamiba. Tanya baba toilet da sangugena hairamidudi. Aibo mapa ase ingau bugumna tawri. Tanya da hauji waida baba na hairamidudi. Aibo
ai haideda ai haide ko kaidagino farese ado ngasidi baba yumda gandana halei yusu thaglakte kari tawrage ibema ai se bang oi kari oi namado yam kana oi yu thakanu nasu toina haire ine yumda layo mapada thokanu mena nangse question chedeida anama matamda mang oi ha oina haire I Tanya Mangoi raso adudi aphabane baba Sankarji Adugade amu muksune Naman aise kaupugumda he taine Handakti muchimanaw mapagi wa asida phalaphalap yengnei Thamoida ting ting launa panbagumna papagi wai asida mipaibadi pokli tumin tumin ngehak leinei Tanya gi phone aduda call ama lakpada khangpre khangi aduga yenglubadadi romeski oiramli matang asida Tanya haifam khangdri mapagi matau amadi itha thajadana romeski call asida sarakna halli call adu paikhatsira paikhatkumsira khana khana mapa adugi masama odu nambiri amuksu phone aduda phalap yengi adubu paiba nang hodadana phone adu tatkri thamoida khanjai proprok sakna as tanja heksa hodeda haina aduga samdana romes to mudhalai mahakna serious phana tadrabasu karigumba wa kharadi sengdok ningbadagi kuldu tawro si phawba pairak asida yamna warak khroba male yamna lala male mahakna tawrisi mingonda yetle haina khanjaduna phone adu nakanda thabduna laptop tuda ebi pairi changan chaba imungnina mama aduna mahaki kada sanglaklaga tumnana ba hairami adubu romes te laptop aduda yingduna leiri ngihak leiraba matungda maisu muthokri aduda mahakna laptop aduda yingduna leiribani hausi imung sida ngaliba ase laptop khakni ngek asumna leiringai mahagi thong aduda lana kana kumba amana chatkibagi makhol tarai aduga amukso mana kungda sariba khonmanba tarakpada laptop adu fat muthatli aduga kadaidano haiduna mana kungudu thangatuna tari mapalomda oiba male haiduna romes tapna ka adudagi tholei ka adudagi tholakpadadi mapandadi maina punghan ngalami maramdi lairakta thanba strip lamp sing adu solar gin na ngali mangonda saptingna leptuna kadaidano makhon tarise haiduni yinglingai mahaki tungda amu khongsi makhon ga loina da kanagumba ama phatchen khiba aduda khangprek khangduna onthorei adubu kana matadi udi mama mapa anigi ka adudagi makhoi anina murum mai mutkibagi wari sanabado haifeti tari adubu hausi mahakna takhiba makhol adudu singnari imung asi kaino mai tawri buda tamnari haiba pau khalli aduna maram oiraga khonjan nikli mama pu kauri mama adusu khukau adura singnabadagi mapanda mapa ku punna mai thanduna tholei ibunga nangdi amamba aduda kaidori ba ima soida kaino ma romes ki kitukurum tawba pakhum aduda mapa adudi gen tarabani adubu kitanabani haiduna masa adubu themjin wahaina asumna hairei amambadane natomda kuchukkanuni nangba asi haiduna masa adubu imungda amuk pusilake tawi adubu thongalomda yingthokluba kandadi kanagumbe amada strip lamp adugi hek manakta chaptingna leptuna makoida yinglak iba adu ururi masina ahanbane mohan mahaki mabita asigumba taibangi chatnabigi wangbada oigadaba thaong asi uriba ase maduda mohon masa adu swailawi aduga makhutuna tawraga mamai mamit adu singhalli gyan tahalli kirabasu kira hauzik makkidi ngasigidi ngakthuknadaba upai leitabani imung asida soidana ba haiduna macha amadi magi nupi adu imungdu pusilai koiremba lengban ge lengsumda langon adu thangatuna koget fi adugi marumda tarau raba misna aduna yenglabada kalengi maisa marak aduda labuk magi panglai nupa amani haibagi saban mutri matik sana yauzai amadi yenguba matamda noja kayagi mifan hongba ngamdraduna thamoi mahi langakpa matamni adubu tamba mahakpu punsi khongloi oigi khankhibi lerang noja mahaki wakhaldagi
Atopa lamlanbi kana amatagi sakpambu mitraruba leitri. Asumna monda nungai na ngasisu palen ingkon surudaba lakli. Wakal su khanjari nuza oibi thawaigi mabemadu ngasisu asa athak tauraduna athempot kayaga loinada mafam asida khongsalakani haibasi. Ngaina monda nungaina ingkol asibu sem saduna leiri. Adubu korau bahakna thengjilakpagi namiba chingi marumda sangkhidauba matam asidasu nuza mahakti maraktri. Koirengba adu nungsa thirakli. Karigumba phatanungda thoklabra chingneraduna mapung phana loisilamdana pamel labuktagi paraprap karakli. Lambida thengnerakpa achat awuk singnasu mangoda phalap yenglakpaduda satkibadu koirengbadu mipaiba phauri nungsa thiri. Panthau sangai hek yaubaga majai ibemabu kauraduna chaglakpada ningaidada hiptuna leirami. Maduda ngasai makai nungsa thiruba koiremba adu wakal kharedi yangi. Hai taribra nupi kaidore ngasidi asa thak semdrabade. Mahagi pakhum ase karisu khumlakti maduda amukasu koiremba makatana hangli. Kaidorage hayuni hi nangmuna saga ngamdrabo. Asi haiduna phamung aduda phamthai. Phamung aduda phamtharakpa matamda hiptuna leiriba mahaki taloi adusu susut labu makai kaptuna leiramba adu thengnari. Maduda koiremba pukning sangna hanglai. Hai kaidorage nangba nathawai adu wana liramlibade. Hayo aingoda marik sumnase. Hada musu khumba koba leite. Asida koiremba hena singnaraduna mahaki nupida pendaba ase hangba leptri. Hayo kanana usitaba thawoidaba tawrakle. Natragana aingoda kari pendaba nungaitaba leibagino. Ngasi numit chupa ama aigi awarpa hangbudaba makai laktaba makai bafam asida hiptuna nadom wana misa khanglibadi. Atam asida mahaki nupi ado kabli asumna khumlai. Pamu bo Ningol gidi thawayo sakna khibadai nang ai adungai nungsi parai chetna ki khiba matam aduda mapok taret lak nang ai thadok na rusi haina aduga karigino ngasina doja oibi ningon aibu na thegi khanbiri badi. Mahaki nupigi pakom asida chamamna raba koirengdi nopu norakli. Aduga mahaki nupibo thamjinbira e. Koiremba ihe nangbo aduguma wakhallo karigi khanbanone. Aidi nangidaba adum ngasisu hanagi koiremba oina adumuk leiribasidi. Nati ngasi aina uriba sakpham ase hanagi aigi thawaigi mabungo yamna khetnari. Chongliba mihun khudingi khongsesu aigi mabungo dinatri. Koiremba kari matawnige sidi. Aidi ahedum oiri kari ahen manu nangna ingonda nasi uriba asibo. Madang asidari kaptuna hiptuna leiramba mahaki nupi asi tamna haugalai. Aduga masa mamaida zai launa taraba marak aduda masakti thoina uba natana asumna nupa khonjalda hairei. Sina loin pinaduna wasaknaba pamu banagi thamoina aigi wasaksibu miraibadi. Aigi thawai sina mapok tarek lak leiriba khaidi warau tabati ngamloi. Asi hairamduna nupi asina maya ado asang ba aduga loinana sikadabagi sangsalai. Maduda koirembado tung handuna logna tai. Nupi asidi yamna warau baga loinana sauna nganglaga chensilaklaga koirengbabu sikadabagi maong tawrai. Koirengbasu phaina kanadi hotabani adubu upai leitraduna mahaki nupi asina koirengbagi mangakta metkri. Matam aduda koirengba mamit adu maseng marang oina urakli aduga sorsu thabet gyan mangbo haurakli. Adubu mahaki mathakta leiriba mahaki nupi asinadi mayadu araiba makai ka thoraktuna koirengbagi mangaksam aduda amuktang kana chilakpada koirengba khudak ada thawai thakri. Matang asidani Romesh makeup tholakpa adu ngasige tharaga Romesh ahing menman tadaba mangak na rivasi phanadi yamlakli. Tumlingai matamdasu maduna maram oiraga wakal nungai Henry. Aduga makeup tholaklaba matamdasu taibang oiraklaba matam asidasu mang asina wakal nungai handi.
adubu makumang oiramgani haiduna amuk mukso masa matumda khantoksuduna leiri haina balairi bani yahurapa matamda phaukiba wakal aduna numitumagi apha phatta khara makhadi lepi haina adugumna romance ki anamba matamda ayukta asum wakal nungai trabanina maram oiraga nungti numit chuppa wakal nungai handi mahangna haugalakpa matamda mapabungdo iruluzaduna bathroom da lerami baba kaisi to lege kaisu chatloida ngasi nang oja maibado lakpa numitni romance wakal da khangning ning singlai madudi mahak amadi mahaki imungi yaifabagi damak imung asida amaiba kauraga lai khurumbado mahaki mapok numikka loinada ngasi se tabani haibado maduda mahaki mama aduna so asamda haire ibunga nang solo tho amaibado khara ngalakpasu yaina hairakpani hoi adobudi luzaragi ado imadi luzaraba aidine mami gaida luzarabani imungi thaba inkhang mayam leibanina aikoidine ayunga ta adum luzari dudi luzare khak haiba yabado khoimasi Romesh ki wata asida bathroom da iruzari ba mohondo dokthore aduga Romesh ki wakhaldana asamna khale madudi mahakna mangda toina uriba kaya asi amaiba aduda tamlabadi khangadra haina adubu thazabadi watli maramdi amaibase haibagi wani makui sumini khara haisingi haibatani asigumba kai henba laiga miga samnaba amadi wakhal thamoinungi paudambu makoina khangba ngamdau nate haibasi Romesh ki wakhaloni asumna khanjarabasu hangbadi hanglagi karamda kari kamdawbano haibado haiduna chap yungna khalli aduga somda so amaiba aduna yamna monda amada chanaraba semsare wakhalda asumna su khanjai madudi mahakna tamjaruba mahi oja guru kayadagi phangjarakpa bor asina maram oiraga handakti mahaki mamai chumba ngamlani khanjari miyamna mahakpo thazar pirakpa haibasi mahaki sakthok sabadi khanjaraduna mangonda theliba mingsel aduda yingduna sirai adubu khumdanaba samset haladuna leiringai machanupi ahal aduna asamna haire se baba sida leiri baba ki khaw haido thamo sahi yankai helabasi phau chirai tangbase ikari male aduna ne imana ne napa se yamne ke khali kari tawrabano chingnai na adum toina harise namagi di adu ngaktani sathokpa haibisisu khara ke dawni kaino chirai tangi dana bu chirai se hekta mingonda peni yengjaro matagum chatkadro haibo hore ne ai college halakpada babagi ne mixel apakpa mal lebi tare peni yengjanaba ho adumaina sukhara hayudana napasi pengeba leiro mingsel masa sida yengbase nungaiti mina haise ikai gi di haidraga leiro ukaina mamaine na phauramuk pai pakhai chirai siga tangsilabani na mingsel apikpasida chalamaroina asi haiduna imungda murum solaga sangkhri adubo amaiba asidi machanupina asamna hairakpa asida de penjari bani nungaijari bani asamna nungaijaduna yenglaga asmasamadu hatlingai nungsina silakpada mangolgi ukhongde yaliba mingsal masa ado phatlaiduna hai maduda itha thajadana thongjin mapangi parda marumda kanagumba amakhakna masak khangdabi amana cheptharega yenglakpagum urubada amaiba asi swai lauraduna samhatpadu chaplepi adugo onthoraktuna yengloi maduda kana su leiramde amaiba khrade singi adubo mahak amalaina mahakna tawba yaba tawduna imung asi aki akang kayadagi ngakthoktuna thamlaga laklibani ngasigi karino matawba asida amaiba asi mipaiba phawrokli masagi phirol adu phajana sem saduna wakalmuna khali amadi imung sibu soidana ngamdana ba haiduna mamitu usinduna isorda thonijari ngasigi di matang asida wari asi loijari hayeng amu wari asigi makha amu puduna laksagi wari asi pathok chaba matamda soikelan kiba kya ama yaurabaso miyamna pukchal chauna ngak bigani